अहानबा मक्तदा COHSEM na loba exam da pass taukraba satra satri singbu Galaxy Senior Secondary School Sangaiprou na thagatpa phongdoksari loina na COHSEM na loba exam da Galaxy Senior Secondary School gi pass taukraba mai pakraba satra singbu su thagatpa phongdoksari Galaxy Senior Secondary School 11 Science ki mingchanba hauzare ningthina train tauraba experience leiraba oza singna tapi tambiriba school ni satra singi damakta su khudong chaba kaya ama pizari ngasimak laktuna tanabiu khudong chaba kaya asi lobiu Galaxy Senior Secondary School da tamduna afaba career ma ohensi Galaxy Senior Secondary School Class 11 Science ki chaliba academic session 2026-27 gi admission hauzari School asina pizariba khudong chaba singdi hauzik oiriba Manipur gi situation asiki yengzaraga students singda yamna ataba mamalda admission amasung monthly fees ki khudong chaba pizari School asina extra coaching classes ki facility regular test series amasung practical classes ki facility pizari Students singi tungi punsida hena yaifana bagdamak matamatan ni oiba career counselling su school asina pizari well trained qualified amasung experience leiraba oja singna takpi tambigadawriba school asina chahi khudingi leptuna Council of Higher Secondary Education Manipur na lawba class 12 ki examination da high pass percentage na loinana subject letter mark fangba mahiroi kaya puthoktu na lakli ai ming phensi ai ithaiwa popidagine ai lamdana yam lapana maram oirakanda chatho jasin tawbagi khudong chadabdo adu leibagi maramna ai gi school ge senior secondary school gi hostel da pairakanda ai school asida tamjabane school asigi oja singsu yamna phai akoi bu tapi tambiba matamda mkhoi ju mkhoi gi best level da hona jarakanda akoi bu fazana dum tapi tambi akoina khangdaba lerakpa matamda makoina akoi matam punamakta dum akoi gi guideline bibirakanda adum lei School asina oja sing mahiroi sing amasung mama mapa sing ki marakta good discipline manners strictly maintain tawbaga loinana Council of Higher Secondary Education Manipur gi curriculum amasung syllabus follow tawri main road ki nakanda leibana maram oiraga mahiroi singi transportation da hena khudong chahali loinana hena nuwariba amana monthly fee school asigi office installment natraga periodic basis ta payment tawbugi khudong chabasu pizari Aigi ming anjulong jam kawe do torbung da gine hoji relief da lay morang da ado ai je lam lapan marmaraga chatho chasini khudong cha da bsu leibana si koi school ji haidi Galaxy Senior Secondary School ji hostel ki facility leibana marmaraga je hostel da lei je yo ja sing na su guideline phasana pbi khoina para tak pa matam da any doubt le pa matam na su moina phasana dum prepare oraga dum phasana takpi relief ken da leibagi na mata su madam na akoi awaba do ubiraga khudong chaba kya ama pbi hostel gi oina su adum 50 to 50% adum offer adum tawbi madam na adaidi haidi paisa nong sagi khudong cha da leibado dum payment do khatang thengna tawba khotpa adum basu dum loina ya hal limited Sydney ahan malapa mahiroi singda khudong chaba pizari Galaxy Senior Secondary School Sangaiprou Airport Road Imphal Aikoi contact number singdi 7005166251 natraga 8787409550 natraga 9856793902